Hi everyone, my name is Sila. ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯆꯪꯕꯤꯔꯛꯄꯁꯤꯡ ꯍꯥꯟꯅ ꯂꯩꯕꯤꯔꯝꯕꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯍꯥꯟꯅ ꯆꯪꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯖꯒꯦ. ꯑꯩꯒꯤ ꯃꯤꯡ ꯁꯤꯂꯥ. ꯑꯩꯁꯦ ꯍꯤꯂꯔ ꯑꯃꯅꯤ. ꯑꯦꯟꯖꯦꯂꯤꯛ, ꯄ꯭ꯔꯥꯅꯤꯛ, ꯀꯣꯁꯃꯤꯛ, ꯍꯣꯄꯣꯅꯣꯄꯣꯅꯣ, ꯀ꯭ꯋꯥꯟꯇꯝ, ꯀꯦꯟꯗꯜ ꯍꯤꯂꯤꯡ ꯁꯤꯒꯤ ꯃꯔꯝꯗ ꯑꯗꯩ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯍꯥꯎ ꯇꯨ ꯃꯦꯅꯤꯐꯦꯁ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯩꯗ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯤꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯅ ꯍꯦꯜꯠꯀꯤ ꯃꯇꯥꯡꯗ ꯁꯨꯝ ꯍꯥꯏꯔꯛꯑꯦꯀꯣ. ꯑꯗꯒꯤ ꯊꯦꯡꯅꯕꯁꯨ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯦ. ꯍꯦꯜꯠꯀꯤ ꯑꯃꯇꯪ ꯌꯦꯡꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ. ꯑꯗꯨꯒ ꯐꯥꯁ ꯇꯧꯕ ꯌꯥꯕꯁꯦ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯁꯣꯂꯨꯁꯟꯗ ꯍꯥꯏꯔꯛꯀꯦꯕꯀꯣ. ꯍꯤꯂꯤꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯗ ꯃꯤꯡꯒꯤ ꯑꯍꯧꯕꯁꯦ ꯁꯤꯗꯩꯗ ꯂꯩꯔꯤꯁꯤꯡꯁꯤꯗ ꯀꯔꯝꯕꯅ ꯍꯥꯟꯅ ꯑꯩꯒꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣ. ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯅ ꯄꯥꯏꯜꯁ ꯋꯥꯜ ꯌꯦꯡꯉꯁꯦ. ꯑꯦꯅ ꯍꯧꯕꯁꯤꯅ ꯁꯤꯒꯤꯁꯤꯅ ꯄꯥꯏꯜꯁ 2, ꯑꯅꯤꯁꯨꯕꯁꯤꯅ ꯄꯥꯏꯜꯁ 2ꯒꯤ ꯌꯦꯡꯉꯁꯦ. ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯁꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ. ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ, ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯤꯗ ꯏꯅꯔꯖꯤꯒꯤ ꯇꯨꯡꯅꯐꯝ ꯍꯥꯏꯇꯥꯔꯦꯅꯦ, ꯆꯀ꯭ꯔ 8 ꯂꯩꯌꯦꯕ. 7 ꯆꯀ꯭ꯔ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗꯩꯗ ꯏꯅꯔꯖꯤꯁꯤꯡ ꯑꯁꯤꯒꯤ ꯇꯨꯡꯅꯐꯝ. ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯦ ꯏꯅꯔꯖꯤꯅꯦꯅ ꯍꯥꯏꯔꯦ. ꯑꯩꯒꯤ ꯋꯥꯈꯜ, ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ, ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯃꯣꯁꯟ, ꯐꯤꯂꯤꯡ, ꯑꯗꯒꯤ ꯑꯁꯥꯎꯕ, ꯑꯦꯡꯒꯔ ꯂꯩꯗꯅ, ꯁꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛꯀꯤ ꯇꯨꯡꯅꯐꯝ ꯑꯃꯃꯝ, ꯃꯥꯒꯤ ꯃꯐꯝ ꯑꯃꯃꯝ ꯂꯩꯌꯦꯕ ꯆꯀ꯭ꯔ 8ꯁꯤꯗ. ꯆꯀ꯭ꯔꯁꯦ ꯌꯥꯝ ꯌꯥꯝꯃꯦ, ꯑꯗꯨꯕꯨ ꯌꯥꯝꯕꯗꯣ ꯀꯃꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ, ꯏꯅꯔꯖꯤꯁꯤꯡꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯨꯡꯅꯐꯝ 8 ꯂꯩ. ꯑꯍꯥꯟꯕꯗ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯀꯤ ꯑꯔꯣꯏꯕ ꯁꯔꯨꯁꯦ ꯁꯤꯗꯩꯗꯅ ꯃꯨꯂꯥꯙꯥꯔ ꯍꯥꯏꯗꯅ ꯂꯩꯌꯦꯕ. ꯁꯤꯒꯤ ꯆꯀ꯭ꯔꯁꯦ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯣꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯅꯥꯕ, ꯑꯌꯦꯛꯄ, ꯑꯗꯒꯤ ꯄꯩꯁꯥꯒꯤ ꯇꯨꯡꯕ ꯉꯝꯗꯕ, ꯑꯗꯒꯤ ꯑꯩꯒꯤ ꯏꯟꯀꯝꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯗꯕ, ꯑꯗꯒꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯁꯟ ꯉꯝꯗꯕ, ꯁꯨꯃꯥꯏꯅ ꯂꯩ. ꯑꯗꯒꯤ ꯖꯔ ꯆꯥꯎꯈꯠꯂꯝꯃꯒ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁꯇꯣ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯅꯔꯖꯤꯁꯦ, ꯉꯁꯥꯏꯒꯤ ꯔꯨꯠ ꯆꯀ꯭ꯔꯁꯦ ꯕ꯭ꯂꯣꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯖꯠ ꯂꯥꯎꯅ ꯍꯥꯏꯊꯕ, ꯁꯨꯃꯥꯏꯅ ꯂꯩ. ꯑꯅꯥꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯐꯝꯁꯤꯗꯩꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯀ꯭ꯔ, ꯍꯥꯏꯗꯤ ꯔꯨꯠ ꯆꯀ꯭ꯔꯁꯤꯅ ꯕ꯭ꯂꯣꯛ ꯂꯩꯀꯥꯟꯗ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ, ꯑꯗꯒꯤ ꯈ꯭ꯋꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ, ꯑꯪꯒꯩ ꯅꯥꯕꯒꯤ ꯁꯔꯨꯛꯁꯦ ꯁꯤꯒꯤꯁꯦ ꯑꯣꯏ. ꯄꯥꯏꯜꯁ ꯅꯝꯕꯔ 1. The Temperance. ꯏꯃꯣꯁꯟꯗꯤ ꯈꯔ ꯂꯩꯀꯣ. ꯏꯃꯣꯁꯟ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯕꯦꯂꯦꯟꯁ ꯑꯃꯗ ꯂꯩꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤꯕ. ꯑꯗꯒꯤ ꯏꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯏꯁꯤꯡ ꯃꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ.
ꯑꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯨꯝ ꯇꯥꯟꯅꯅꯤꯡꯕ ꯍꯪꯅꯤꯡꯕ ꯏꯁꯥꯗꯀꯣ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯅꯦꯅ ꯈꯟꯕꯤꯔꯣ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯏ ꯍꯥꯏꯗꯅ ꯀꯣ ꯑꯗꯨꯅ ꯐꯖꯅ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯏꯁꯥꯁꯦ खरा सावगन्बा को एंगर इसो खरा लेरंगने दगी सोहंबा जजसु नुवाइतबा खरा दुम लेरंगने अदो लोइनमक्ति चान्नदबा याइको हदि सिदि कनो नतिबा पर्सनल रीडिंग नतमनिनको कनो ओइना कलेक्टिव एनर्जी ओइना मयाम पुनमकी ओइना कलेक्टिव ओइना यंगपनिना इमोशन दि फुल इमोशन लेरे हाइदोकफम ngang लेतबना मरम ओइरागा फुमजल्लगा थमगिबा मयामदुना आइगी अनाबा ओनबदो कइदौरा फदोइनो सुम खल्लगा लैबको येंगसे करी करी लैबगे इसादगी पोअनबरा नत्रगरा मीगी ओइब्रा अयामनको हाना थोकिबा पास्ते थोकिबा नुगाइतबा सिंग हाइतारेनेको सिसिना मरम ओइरागा अइंगोंदा इमोशन आमम नमजल्लगा थमगिबदो अदुना मरम ओइरागा थोलकपको कदोइ हाइकांदा असावबजे मिनिट 30 होल तौर थम मतमदा किडनी सोअले हायबा अददगी अखोइना इकाइबसे मिनिट 30 होल तौरगा थमजनबा मतमदा अखोइगी कनो हाइतारे करी हाइदुइनो हाइबा मतमदा ममिंग काउथोक्रेसे नुंग यूरिटरीगी लाइन से सिसे अदुदुगा अइना मरम ओइरागाको पैसा नुंसा चटपगी वखंदसु मयामदि नारमनिना पिपि नारमनिना पैसा नुंसा चटपगी मथा साबा अदुगुंबसु अमा यावबा अदगी पैसा लेतबना मरम ओइरागाको अइजे अइना चटनिंगबा येंगनिंगबदो अदुदो फंगदे गाना खनबा अदुमाइना लैये क्रिस्टल से बकाना नेगा कनादगिनो येंगसे करीदगी थोहल्लपनो इसाने साब कितांग नुंसिबियोको प्रॉब्लम मयामदो फोकस तौर लेरागा अइगी वखंदगी पुकनिंगदगी ओइना थोहल्लपने मथंग नेक्स्ट सिगिसे मु जेंगसे बीना होबो पार्टी से B D G I K L N अदुगी मथंगदा कइना रूट चक्रगी मथंगदने मथंगा सकलआगा अखोगी खोइदौदगिना खुदोन अहुमगुंबा सथारगा अखोगी चक्र अमा लै अदुना सक्रल चक्र कवय सक्रल चक्र सिदैदा कदौई हाइबा मतमदा मासिना कइगुंबा ब्लॉक लैरगदी अखोगी साइगी
ꯍꯥꯏꯕꯗꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣꯁꯤꯒꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯥꯟꯅꯗꯤ ꯂꯧꯔꯔꯣꯏꯁꯦꯀꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯅꯔꯤ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯒꯤ ꯅꯨꯄꯤꯒꯤꯅ ꯍꯥꯏꯔꯒꯅ ꯋꯣꯝ ꯑꯗꯒꯤ ꯅꯨꯄꯥꯒꯤꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤꯗꯅ ꯑꯗꯨꯒꯨꯝꯕ ꯀꯩꯀꯥꯁꯦ ꯁꯤꯁꯦ ꯁꯣꯛꯍꯟꯕ ꯑꯅꯥꯕ ꯄꯣꯛꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯇꯨꯡꯐꯝ ꯑꯣꯏ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯄꯥꯔꯇꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯌꯦꯡ ꯅꯥꯕ ꯁꯤꯊꯕ ꯌꯥꯎꯔꯝꯒꯅꯤ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯅ ꯑꯌꯥꯝꯕꯅ ꯀꯗꯥꯏꯗ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯈꯣꯡ ꯈꯨꯠꯀꯨꯝꯕ ꯑꯗꯒꯤ ꯏ ꯅꯨꯡꯁꯤꯠ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯖꯒꯥ ꯀꯣꯛꯀꯤ ꯖꯒꯥ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯒꯤ ꯅꯨꯡꯁꯤꯠ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯇꯤꯛ ꯂꯩꯕꯒꯨꯝꯕ ꯑꯗꯩ ꯆꯥꯕ ꯇꯨꯝꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯀꯝꯄꯜꯁꯔꯤ ꯂꯩꯔꯝꯒꯅꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯡꯁꯤꯡꯁꯤꯅ ꯍꯧꯕ ꯄꯥꯔꯇꯤꯁꯦ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯌꯥꯝꯕꯅꯅꯦ ꯒ꯭ꯌꯥꯁꯇ꯭रिꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯆꯥꯕ ꯇꯨꯝꯕ ꯋꯥꯠꯄ ꯀꯣ ꯑꯗꯒꯤ ꯀꯣꯛꯀꯤ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯂꯨꯝꯕ ꯀꯣꯛ ꯆꯤꯛꯄ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯒꯅꯤ ꯀꯔꯤꯗꯒꯤ ꯊꯣꯛꯍꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯒꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯔꯥꯎꯟꯗꯤꯡꯗꯒꯤꯀꯣ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯣꯏꯒꯦꯔꯥ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯈꯟꯖꯟꯕ ꯑꯗꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯀꯥꯏꯅꯈꯤꯕ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕꯗꯒꯤ ꯊꯥꯔ ꯃꯅꯤꯄꯨꯔ ꯆꯀ꯭ꯔ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯖꯒꯥꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯆꯤꯟꯖꯥꯛ ꯈꯔ ꯁꯦꯝꯕꯤꯌꯣ ꯑꯗꯨꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯀꯝꯄꯜꯁꯔꯤ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯆꯈꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯖꯒꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯑꯌꯥꯝꯕꯅ ꯌꯥꯎꯋꯦꯀꯣ ꯁꯤꯗꯩꯗ ꯌꯦꯡꯉꯤꯁꯤꯡꯁꯦ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯁꯦꯝꯕꯤꯌꯣ ꯑꯆꯝꯕ ꯈꯔ ꯆꯥꯕꯤꯔꯣ ꯊꯥꯎ ꯊꯨꯝ ꯈꯔ ꯊꯥꯗꯣꯛꯄꯤꯔꯣ ꯌꯦꯜꯂꯣ ꯀꯂꯔ ꯃꯆꯨꯒꯤ ꯈꯔ ꯆꯥꯕꯤꯌꯨ ꯆꯥꯕꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯊꯨꯅ ꯐꯒꯠꯂꯛꯀꯅꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯀꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯈꯔ ꯂꯩ ꯂꯩꯇꯨꯝ ꯇꯥꯔꯒꯀꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯨ
ꯄꯥꯔꯁꯅꯦꯜꯂꯤ ꯂꯤꯡꯛꯗꯤ ꯅꯠꯇꯕꯅꯤꯅ ꯈꯔ ꯆꯥꯟꯅꯕꯁꯨ ꯆꯥꯟꯅꯗꯕꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯣꯂꯨꯁꯟꯗꯅꯦ ꯀꯩꯒꯨꯝꯕ ꯑꯃ ꯁꯨꯝ ꯍꯥꯏꯔꯝꯒꯦꯕ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯨꯝ ꯍꯧꯒꯠꯂꯛꯄꯅꯦ ꯔꯦꯟꯗꯝꯂꯤ ꯍꯛꯆꯥꯡ ꯅꯥꯕ ꯃꯤꯁꯤꯡꯒꯤꯅꯤꯀꯣ ꯍꯛꯆꯥꯡ ꯅꯥꯕ ꯃꯤꯁꯤꯡꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯔꯦꯟꯗꯝꯂꯤ ꯑꯩꯒꯤ ꯕꯣꯗꯤꯒꯤ ꯄꯥꯔꯠꯁꯦ ꯑꯩꯒꯤ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡꯁꯦ 7 ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ 5 ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯈꯟꯇꯣꯛꯎꯕ ꯏꯁꯥꯅ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯔꯦꯟꯗꯝꯂꯤ ꯅꯤꯡꯁꯤꯡꯉꯛꯄꯁꯤꯡꯗꯣ ꯑꯗꯩ ꯑꯩꯒꯤ ꯃꯤꯠꯁꯦ ꯎꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯩꯒꯤ ꯆꯈꯥꯎꯕꯨ ꯐꯅ ꯂꯩꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯩꯒꯤ ꯍꯥꯔꯠꯄꯨ ꯐꯅ ꯂꯩꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯒ꯭ꯔꯦꯇꯤꯆꯨꯠ ꯄꯤꯕ ꯍꯧꯕ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯁꯨꯝ ꯃꯊꯪ ꯆꯦꯟꯖ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯊꯦꯡꯛ ꯌꯨ